everyone, welcome back to my channel. ꯑꯗꯣ ꯉꯁꯤꯗꯤ ꯍꯩꯅꯧ ꯃꯦꯠꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯩꯅꯧ ꯄꯥꯜꯂꯦꯕꯀꯣ. ꯑꯗꯨꯝ ꯍꯥꯏꯗꯤ ꯐꯖꯅ ꯑꯗꯨꯝ ꯄꯥꯟꯕꯗꯣ ꯑꯗꯨꯒꯤ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯌꯨꯝꯗꯒꯤ ꯍꯩꯅꯧ ꯍꯦꯛꯆꯔꯒ ꯍꯩꯅꯧ ꯃꯦꯠꯂꯒ ꯆꯥꯁꯦ ꯇꯧꯕꯅꯦ. ꯁꯤ ꯌꯥꯝ ꯄꯤꯛꯏ ꯑꯩ ꯍꯦꯛꯄ ꯄꯥꯝꯃꯨꯏꯕꯁꯤꯗꯤ. ꯁꯤꯕꯨꯗꯤ ꯈꯔ ꯆꯥꯎꯔꯦ. ꯄꯥꯜꯂꯤꯁꯦ ꯑꯣꯏꯅ ꯍꯦꯛꯑꯒꯦ. ꯑꯩꯁꯦ ꯍꯩꯅꯧ ꯆꯥꯔꯝꯗꯥꯏꯁꯤꯗ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯀꯅꯥꯍꯧꯔꯦ. ꯉꯁꯤꯗꯤ ꯑꯩ ꯅꯥꯎꯕꯤ ꯌꯥꯝ ꯃꯤꯁ ꯇꯧꯋꯦ. ꯃꯃꯥꯡꯒꯤꯗꯗꯤ ꯍꯩꯅꯧ ꯑꯆꯥꯔ ꯁꯦꯝꯃꯤꯟꯅꯕ ꯑꯣꯏꯔꯁꯨ ꯍꯩꯅꯧ ꯆꯥꯃꯤꯟꯅꯕ ꯑꯣꯏꯔꯁꯨ ꯄꯨꯟꯅ ꯅꯣꯛꯑꯒ ꯑꯗꯨꯝ ꯆꯥꯃꯤꯟꯅꯕ ꯈꯣꯠꯃꯤꯟꯅꯕ ꯍꯦꯛꯃꯤꯟꯅꯕ ꯇꯧꯕꯅꯤ. ꯑꯗꯣ ꯉꯁꯤꯗꯤ ꯈꯪꯗꯦ ꯑꯗꯨꯝ ꯃꯤꯁ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦ ꯑꯩꯉꯣꯟꯗ. ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯌꯥꯝ ꯄꯥꯜꯂꯦ ꯑꯩꯈꯣꯏꯒꯤ ꯈꯨꯄꯥꯟꯁꯦ ꯌꯦꯡꯉꯣ. ꯁꯤꯅꯦ ꯑꯗꯨꯒ ꯁꯤꯗꯅ ꯔꯦꯗꯇꯣ ꯂꯩꯔꯦ. ꯔꯦꯗ ꯆꯤꯂꯤ. ꯃꯈꯥꯗꯒꯤ ꯑꯆꯧꯕꯁꯨ ꯑꯣꯏꯅ ꯍꯦꯛꯅꯤꯡꯕ. ꯑꯩꯅ ꯃꯊꯛꯇ ꯄꯥꯟꯕꯈꯩꯁꯦ ꯍꯦꯛꯄꯗꯣ ꯑꯗꯨꯝ ꯇꯟꯕ. ꯃꯥꯅꯦ ꯑꯍꯨꯝ ꯇꯔꯦꯠ. ꯃꯣꯔꯣꯛ ꯁꯤ ꯂꯩꯔꯦ. ꯅꯨꯡꯁꯤꯗꯥꯛ ꯃꯇꯣꯟ ꯈꯔ ꯂꯧꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯃꯇꯣꯟꯁꯦ ꯃꯈꯥꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅ ꯌꯥꯏꯗ. ꯆꯥꯕꯩ ꯆꯥꯕ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯝ. I care for you. I have eating Sanaroini. Who sitting at 5 yaroi, like the other day, women and the way up with them from the Nong Gare! I never know. How is I get out? You know, you don't got them. ꯁꯝꯃꯔꯁꯨ ꯑꯣꯏꯕꯅꯤꯅ ꯁ꯭ꯀꯤꯟꯁꯦ ꯍꯥꯏꯗ꯭ꯔꯦꯇꯦꯠ ꯑꯣꯏꯅ ꯊꯝꯕ ꯌꯥꯝ ꯃꯔꯨ ꯑꯣꯏ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯥꯎꯔꯦꯛꯀꯨꯝꯕ ꯀꯥꯕꯁꯦ ꯁꯤꯁꯨ ꯄꯥꯝꯗꯦꯗꯅ. ꯑꯗꯨꯅ ꯗꯥꯛꯇꯔ ꯁꯦꯠꯁꯀꯤ ꯑꯣꯏꯜ ꯐ꯭ꯔꯤ ꯃꯣꯏꯁꯆꯔꯥꯏꯖꯔ ꯈꯔ ꯃꯌꯥꯝꯗꯣ ꯎꯠꯆꯔꯝꯒꯦ. ꯑꯍꯥꯟꯕꯒꯤꯁꯦ ꯁꯦꯔꯥꯃꯥꯏꯠ ꯑꯦꯟ ꯚꯥꯏꯇꯥꯃꯤꯟ ꯁꯤ ꯑꯣꯏꯜ ꯐ꯭ꯔꯤ ꯃꯣꯏꯁꯆꯔꯥꯏꯖꯔꯅ. ꯇꯦꯛꯆꯔꯗꯤ ꯌꯥꯝ ꯊꯤꯅ ꯂꯥꯏꯠ ꯋꯦꯠ ꯑꯣꯏꯈ꯭ꯔꯦ. ꯆꯨꯞꯁꯟꯕꯁꯨ ꯐꯖꯅ ꯆꯨꯞꯁꯜꯂꯦ. ꯅꯟ ꯒ꯭ꯔꯤꯖꯤ ꯑꯣꯏꯌꯦ. ꯁ꯭ꯀꯤꯟꯗ ꯍꯥꯏꯗ꯭ꯔꯦꯁꯟ ꯑꯃꯗꯤ ꯕ꯭ꯔꯥꯏꯠꯅꯤꯡ ꯄꯤꯕꯤꯌꯦ. ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯚꯥꯏꯇꯥꯃꯤꯟ ꯁꯤꯁꯨ ꯌꯥꯎꯋꯤꯗꯅ. ꯑꯗꯨꯅ ꯁ꯭ꯀꯤꯟꯁꯦ ꯕ꯭ꯔꯥꯏꯇꯟ ꯇꯧꯍꯜꯂꯦ. ꯁꯦꯔꯥꯃꯥꯏꯠ ꯌꯥꯎꯕꯅꯤꯅ ꯁ꯭ꯀꯤꯟꯁꯦ ꯍꯦꯜꯗꯤ ꯑꯣꯏꯅ ꯊꯝꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯒꯤ ꯕꯦꯔꯤꯌꯔꯁꯦ ꯔꯤꯄꯦꯌꯔ ꯇꯧꯕꯤꯌꯦ. ꯃꯊꯪꯒꯤꯁꯤꯅ ꯍꯜꯗꯤ ꯑꯦꯟ ꯍꯥꯏꯂꯨꯔꯣꯅꯤꯛ ꯑꯦꯁꯤड ꯑꯣꯏꯜ ꯐ꯭ꯔꯤ ꯃꯣꯏꯁꯆꯔꯥꯏꯖꯔꯅ. ꯇꯩꯔꯀꯥꯟꯗ ꯌꯥꯝ ꯊꯤꯅ ꯂꯥꯏꯠ ꯋꯦꯠ ꯑꯣꯏꯌꯦ. ꯑꯗꯨꯒ ꯀꯩ ꯍꯥꯏꯒꯅꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯗ ꯒ꯭ꯔꯤꯖꯤ ꯑꯣꯏꯗꯦꯕꯀꯣ ꯁꯤꯁꯨ. ꯑꯜꯇ꯭ꯔꯥ ꯐꯥꯁ ꯑꯦꯕꯖꯣꯔꯞꯁꯟ ꯑꯣꯏꯌꯦ. ꯑꯗꯨꯒ ꯃꯉꯣꯟꯗ ꯍꯥꯏꯂꯨꯔꯣꯅꯤꯛ ꯑꯦꯁꯤड ꯌꯥꯎꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯁꯆꯔ ꯂꯦꯚꯦꯜꯁꯦ ꯐꯖꯅ ꯔꯤꯇꯦꯟ ꯇꯧꯕꯤꯌꯦ. ꯍꯜꯗꯤ ꯌꯥꯎꯔꯛꯄꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯁꯤꯗ ꯁꯣꯛꯈꯤꯕ ꯄꯣꯂꯨꯁꯟ ꯀꯩꯀꯥꯅ ꯀꯩꯅꯣ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯉꯥꯛꯊꯣꯛꯄꯤꯔꯒ ꯒ꯭ꯂꯣꯒ ꯄꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦ. ꯑꯔꯣꯏꯕꯒꯤꯁꯦ KHU ꯑꯦꯟ ꯀꯣꯖꯤꯛ ꯑꯦꯁꯤड ꯑꯣꯏꯜ ꯐ꯭ꯔꯤ ꯃꯣꯏꯁꯆꯔꯥꯏꯖꯔꯅꯦ. ꯃꯥꯁꯨ ꯃꯌꯥꯝꯗꯧꯅ ꯌꯥꯝ ꯂꯥꯏꯠ ꯋꯦꯠ ꯑꯣꯏꯌꯦ. ꯆꯨꯞꯁꯟꯕꯁꯨ ꯐꯖꯅ ꯑꯗꯨꯝ ꯆꯨꯞꯁꯜꯂꯦ. ꯑꯗꯨꯒ ꯃꯉꯣꯟꯗꯅ ꯀꯦꯁꯔ ꯌꯥꯎꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯁꯦ ꯊꯣꯠ ꯂꯥꯎꯍꯜꯂꯒ ꯏꯪꯒ ꯂꯥꯎꯔꯒ ꯑꯗꯨꯝ ꯁꯣꯐ ꯑꯣꯏꯅ ꯂꯩꯍꯟꯕꯤꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦ. ꯀꯣꯖꯤꯛ ꯑꯦꯁꯤഡ് ꯌꯥꯎꯔꯛꯄꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯗ ꯂꯩꯕ ꯗꯥर्क ꯁ꯭ꯄꯣꯠꯁꯀꯨꯝꯕ ꯑꯗꯩ ꯄꯤꯒꯃꯦꯟꯇꯦꯁꯟ ꯀꯩꯀꯥꯗꯣ ꯌꯥꯝ ꯍꯟꯊꯍꯜꯂꯦ. ꯏꯁꯥꯒ ꯆꯥꯟꯅꯒꯗꯕ ꯑꯄꯥꯝꯕ ꯃꯣꯏꯁꯆꯔꯥꯏꯖꯔ ꯈꯜꯂꯒ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯤꯌꯨ. Amazon, Nykaa, Flipkart, Purpleꯗ ꯐꯪꯉꯦ. ꯑꯗꯨꯒ ꯃꯁꯥꯒꯤ ꯋꯦꯕꯁꯥꯏꯠꯇꯒꯤ ꯂꯩꯔꯒꯗꯤ use my code Teresa 2024 to get 20% off on all the products at Dr. Seth's official website. Hi. 시즈 포나가야. 야니다 그수 가이데. ꯅꯣꯡ ꯆꯨꯕꯒꯤ ꯅꯣꯡꯒꯤ ꯃꯈꯣꯟꯁꯨ ꯌꯥꯝ ꯀꯟꯅ ꯇꯥꯔꯦ. ꯑꯗꯣ ꯑꯩꯒꯤ ꯀꯖꯟ ꯁꯤꯁꯇꯔ ꯑꯃꯒ ꯏꯕꯥꯅꯤꯁꯦ ꯍꯩꯅꯧꯁꯦ ꯄꯨꯟꯅ ꯃꯦꯠꯃꯤꯟꯅꯔꯒ ꯆꯥꯃꯤꯟꯅꯔꯅꯤ. ꯀꯩꯅꯣꯗꯣ ꯌꯣꯡꯈꯣꯠꯅ ꯑꯗꯨꯝ ꯈꯦꯠꯂꯦ. ꯌꯣꯡꯈꯣꯠꯅ ꯈꯦꯠꯄꯅꯤꯅ. 야라니까. 아이스 모양이 묵방 그거에서 이용한다기고 왜 수완이 됩니다. 아이스 나가 너희도 다 빼당내거든. 파워 힘드시고. ꯍꯩꯅꯧ ꯑꯍꯨꯝꯁꯦ ꯁꯦꯝꯃꯕ ꯃꯇꯨꯡꯗ ꯁꯤꯒꯤ ꯀ꯭ꯋꯥꯟꯇꯤꯇꯤꯁꯤꯃꯨꯛ ꯐꯪꯉꯦꯕꯀꯣ. ꯑꯗꯣ ꯁꯤꯒꯤꯁꯦ ꯃꯌꯥꯝ ꯄꯨꯂꯞ ꯃꯦꯠꯂꯒ ꯆꯥꯅꯕ ꯈꯣꯠꯅꯕ ꯇꯧꯔꯁꯦ. ꯃꯤꯛꯁ ꯇꯧꯁꯜꯂꯒꯦ. ꯊꯣꯏꯗꯤꯡꯅꯦ, ꯊꯨꯝꯅꯦ, ꯃꯣꯔꯣꯛꯅꯦ ꯁꯤꯗ. ꯃꯣꯔꯣꯛꯁꯦ ꯀꯩꯅꯣ ꯑꯩꯅ ꯃꯣꯔꯣꯛ ꯑꯁꯪꯕ ꯍꯥꯞꯀꯦ ꯇꯧꯕꯅꯦ ꯑꯗꯣ
ꯌꯥꯔꯦ ꯃꯣꯔꯣꯛ ꯑꯁꯪꯕꯁꯨ ꯍꯥꯞꯄꯁꯦ ꯃꯣꯔꯣꯛ ꯑꯁꯪꯕ ꯈꯔꯒ ꯐꯔꯦꯅꯦ ꯐꯔꯦꯕ ꯕꯦꯔꯤ ꯅꯥꯏꯁ ꯇꯥꯔꯦꯕꯗꯨꯗꯤ ꯁꯤꯗꯤ ꯑꯩ ꯊꯨꯝꯗꯤ ꯌꯥꯝ ꯍꯥꯞꯇꯦ ꯈꯔ ꯍꯥꯞꯄꯦ ꯑꯗꯨꯒ ꯆꯤꯅꯤꯗꯤ ꯑꯗꯨꯝ ꯌꯥꯝꯅ ꯑꯗꯨꯝ ꯍꯥꯞꯄꯦꯕ ꯆꯥꯃꯁ 2.5 ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯒ ꯅꯨꯡꯁꯤꯗꯥꯛꯁꯨ ꯍꯥꯞꯄꯦ ꯃꯣꯔꯣꯛ ꯑꯦꯛꯁꯇ꯭ꯔꯥ ꯌꯥꯝ ꯐꯖꯩꯌꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯇꯣꯠꯆꯔꯒꯦ ꯁꯤꯁꯤꯡꯁꯤꯅ ꯑꯩꯅ ꯇꯣꯠꯄꯅ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯇꯤꯟ ꯇꯥꯒꯦ ꯇꯧꯋꯦ ꯀꯌꯥꯝ ꯄꯨꯒꯦ ꯌꯥꯔꯕ ꯌꯥꯔꯦ ꯅꯪ ꯈꯜꯂꯤꯁꯤꯅ ꯅꯪꯁꯨ ꯆꯥꯗꯣꯔꯕꯅꯦ ꯑꯗꯨꯅꯦꯕ ꯅꯠꯇ꯭ꯔꯥ ꯁꯤ ꯄꯤꯄꯤꯛꯅ ꯇꯣꯠꯄꯅꯦ ꯌꯥꯝ ꯍꯥꯎꯔꯅꯤ ꯈꯥꯏꯔꯝꯗꯤ ꯈꯥꯏꯗꯣꯛꯈ꯭ꯔꯒꯦ ꯏꯕꯥꯅꯤꯅ ꯁꯤ ꯂꯣꯏ ꯆꯥꯔꯗꯤ ꯏꯕꯥꯅꯤ ꯌꯥꯝ ꯄꯣꯁ ꯇꯥꯔꯣꯏ ꯌꯥꯝ ꯁꯤꯃ ꯂꯩꯔꯦ ꯏꯕꯥꯅꯤ ꯆꯥꯕꯅ ꯁꯤꯗ ꯆꯥꯔꯒꯦ ꯑꯩꯈꯣꯏꯗꯤ ꯈꯨꯠꯅ ꯑꯗꯨꯝ ꯆꯥꯔꯦ ꯍꯥꯎꯔꯦ ꯑꯩꯒꯤ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯍꯥꯟꯕ ꯍꯟꯗꯛꯀꯤ ꯍꯩꯅꯧ ꯁꯤꯖꯟꯒꯤ ꯑꯍꯥꯟꯕ ꯍꯩꯅꯧ ꯃꯦꯠꯄ ꯆꯥꯕ ꯀꯔꯤꯅꯣ ꯅꯪ ꯉꯥꯡꯒꯦ ꯑꯗꯨꯃꯥꯏꯅ ꯁꯨꯉꯥꯡꯉꯗꯅ ꯀꯔꯤꯅꯣ ꯚꯤꯗꯤꯑꯣꯗ ꯀꯩꯅꯣ ꯇꯧꯋꯦ ꯚꯤꯗꯤꯑꯣꯗ ꯋꯥ ꯉꯥꯡꯉꯦ ꯍꯥꯏꯔꯕ ꯅꯠꯇꯦ ꯈꯪꯗꯦ ꯃꯥꯟꯅꯗꯕ ꯑꯃ ꯎꯏꯌꯦ ꯃꯥꯟꯅꯗꯕ ꯑꯁꯦꯡꯕꯗꯗꯤ ꯋꯥ ꯌꯥꯝ ꯉꯥꯡꯗꯕꯅꯦꯕ ꯚꯤꯗꯤꯑꯣꯗ ꯋꯥ ꯌꯥꯝ ꯉꯥꯡꯕꯅꯦꯕ ꯑꯗꯨꯗꯨꯗ ꯑꯇꯩꯗꯤ ꯀꯩꯗ ꯃꯥꯟꯅꯗꯣꯏꯅꯣ ꯍꯥꯏꯔꯣꯅꯦ ꯍꯥꯏꯔꯣ ꯚꯤꯗꯤꯑꯣꯗꯗꯤꯀꯣ ꯋꯥꯗꯣ ꯌꯥꯝ ꯂꯦꯡꯉꯦꯕ ꯑꯁꯦꯡꯕꯗꯗꯤ ꯈꯪꯗꯦ ꯄꯨꯔꯥ ꯐ꯭ꯔꯦꯡ ꯑꯣꯏꯔꯒꯀꯣ ꯗꯣꯡ 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 ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯍꯥꯎꯋꯦ ꯁꯥꯏꯔꯒ ꯁꯤꯒꯤ ꯅꯨꯡꯁꯤꯗꯥꯛꯁꯦ ꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯗꯤ ꯌꯥꯝꯅ ꯉꯥꯛꯇꯪ ꯊꯝꯃꯝꯃꯦꯗꯅ ꯑꯗꯨꯒ ꯑꯗꯨꯝ ꯒꯨꯠ ꯗꯥꯎꯟ ꯂꯣꯏꯁꯤꯜꯂꯦ ꯑꯆꯧꯕꯗ ꯆꯥꯎ ꯃꯣꯔꯣꯛ ꯃꯆꯥ ꯃꯆꯥꯗꯤ ꯂꯧꯊꯣꯛꯈꯤꯗꯣꯏꯅꯤ ꯃꯣꯔꯣꯛꯁꯦ ꯍꯥꯞꯄꯒ ꯇꯣꯠꯂꯒ ꯃꯥꯒꯤ ꯃꯅꯝ ꯀꯩꯀꯥꯁꯤꯗꯤ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯀꯩꯅꯣꯗꯤ ꯇꯧꯗꯕ ꯆꯥꯕꯗ ꯑꯩ ꯀꯤꯕꯗꯣ ꯑꯩ ꯑꯁꯤꯗ ꯄꯥꯟꯕ ꯎ ꯃꯣꯔꯣꯛꯇꯣ ꯑꯗꯨ ꯍꯥꯞꯁꯤꯔꯥꯅ ꯈꯜꯂꯝꯃꯤ ꯎ ꯃꯣꯔꯣꯛꯀ ꯍꯩꯅꯧꯒ ꯆꯥꯟꯅꯕ꯭ꯔꯣ ꯈꯪꯗꯦ ꯀꯥꯡ ꯃꯇꯝ ꯌꯧꯔꯅꯤ ꯅꯣꯏ ꯌꯥꯏꯄꯣꯛꯀꯤ ꯀꯤꯍꯣꯝꯗꯣ ꯇꯧꯔꯣꯏꯗ꯭ꯔꯣ ꯇꯧꯗꯣꯏꯅꯤ ꯆꯦꯆꯝꯃꯤ ꯀꯤꯍꯣꯝ ꯌꯥꯝ ꯄꯥꯝꯕ꯭ꯔꯥ ꯄꯥꯝꯃꯦ ꯀꯤꯍꯣꯝꯅꯦ ꯊꯨꯝ ꯀꯩꯀꯥ ꯃꯆꯥ ꯃꯆꯥ ꯆꯥꯏꯁꯜꯂꯒ ꯆꯥꯕꯗꯣ ꯍꯥꯎꯗ꯭ꯔꯣ ꯑꯩꯗꯤ ꯑꯦꯂꯔꯖꯤ ꯇꯧꯋꯦ ꯆꯥꯗꯦ ꯀꯤꯍꯣꯝꯁꯦ ꯀꯩꯒꯤ ꯑꯩ ꯍꯦꯛ ꯆꯥꯕ ꯈꯅꯥꯎ ꯀꯩ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯍꯣꯔꯦꯟ ꯌꯥ ꯀꯨꯝꯃꯣꯏꯗ꯭ꯔꯥ ꯁꯥꯏꯕꯗꯣ ꯑꯩ ꯀꯩꯝ ꯈꯪꯗꯦ ꯊꯣꯛꯑꯣ ꯌꯥꯅꯤ ꯌꯥꯅꯤ ꯁꯥꯕꯗꯤ ꯌꯥꯝ ꯁꯥꯏꯌꯦ ꯁꯥꯏꯗꯤ ꯊꯥꯔꯛꯑꯣ ꯃꯆꯦꯠ ꯑꯃ ꯒꯦꯞ ꯑꯃ ꯃꯣꯔꯣꯛ ꯈꯨꯌꯥꯝꯁꯤꯗꯤ ꯅꯥꯇꯣꯟ ꯍꯨꯃꯥꯡ ꯀꯥꯡꯉꯦ ꯅꯪꯁꯨ ꯍꯨꯃꯥꯡ ꯀꯥꯡꯉꯦ ꯑꯣꯟꯊꯣꯛꯁꯤꯒ ꯏꯕꯥꯅꯤꯃꯛ ꯑꯣꯟꯊꯣꯛꯁꯤ ꯆꯞꯇꯤ ꯃꯥꯟꯅꯉꯥꯏꯀꯣ ꯑꯣꯛꯑꯦ ꯐꯖꯔꯣ ꯑꯩꯗꯤ ꯌꯥꯝ ꯃꯍꯤ ꯊꯥꯔꯣꯏꯗ꯭ꯔꯣ ꯀꯩꯒꯤꯅꯣ ꯄꯨꯛ ꯆꯥꯛꯄ ꯅꯠꯇꯕ ꯂꯣꯏꯔꯦ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ ꯑꯗꯣ ꯌꯥꯝ ꯁꯥꯏ ꯍꯥꯎꯔꯦ ꯍꯥꯎꯋꯦ ꯑꯔꯣꯏꯕ ꯈꯨꯍꯥꯎꯗꯣ ꯍꯥꯎꯋꯦ ꯁꯥꯕꯗꯤ ꯆꯥꯛꯑꯦ ꯑꯔꯣꯏꯕꯩ ꯉꯁꯥꯏ ꯑꯩ ꯆꯥꯕꯗꯣ ꯍꯧꯖꯤꯛꯀꯤ ꯃꯍꯤ ꯃꯆꯨꯝꯗꯨꯅ ꯈ꯭ꯋꯥꯏꯗꯩ ꯍꯥꯎꯋꯦ ꯑꯗꯣ ꯍꯣꯏ ꯉꯁꯤꯁꯦ ꯑꯩꯁꯦ ꯏꯇꯣꯝꯇ ꯆꯥꯗꯣꯔꯕ꯭ꯔꯥꯅ ꯈꯜꯂꯨꯕꯅꯦ ꯑꯗꯣ ꯃꯃꯥ ꯍꯣꯏ ꯆꯥꯃꯤꯟꯅꯔꯁꯨ ꯚꯤꯗꯤꯑꯣꯗꯗꯤ ꯃꯃꯥꯗꯣ ꯉꯁꯤꯗꯤ ꯌꯥꯎꯔꯣꯏꯅ ꯍꯥꯏꯕ ꯑꯗꯩ ꯑꯩ ꯏꯇꯣꯝꯇ ꯆꯥꯔꯒꯦꯅ ꯈꯜꯂꯝꯕꯅꯦ ꯑꯗꯣ ꯇꯥꯟ ꯆꯥꯗꯅ ꯌꯥꯏꯔꯤꯄꯣꯛꯇꯒꯤ ꯉꯁꯤ ꯄꯤꯄꯤꯛ ꯂꯥꯛꯑꯦ ꯅꯣꯏ ꯃꯥ ꯀꯅꯥ ꯂꯥꯛꯏꯕꯅꯣ ꯉꯁꯤ
ꯃꯃꯥꯅꯦ ꯑꯩꯅꯦ ꯕꯕꯥꯅꯦ ꯃꯣꯏ ꯉꯁꯤ ꯂꯥꯛꯑꯦ ꯑꯗꯣ ꯄꯤꯄꯤ ꯀꯩꯒ ꯉꯁꯤ ꯆꯥꯃꯤꯟꯅꯔꯦ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ ꯏꯕꯥꯅꯤ ꯃꯥ ꯑꯍꯥꯟꯕ ꯃꯃꯥꯡꯗꯕꯨꯗꯤ ꯌꯥꯎꯋꯦꯕꯀꯣ ꯃꯥꯁꯦ ꯑꯩ ꯚꯤꯗꯤꯑꯣꯗ ꯑꯗꯣ ꯌꯥꯝ ꯇꯣꯏꯅ ꯌꯥꯎꯗꯦꯀꯣ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯝꯅ ꯕꯣꯜ ꯑꯣꯏꯔꯒ ꯌꯥꯎꯕꯗꯣ ꯑꯗꯨꯃꯥꯏꯅ ꯀꯩꯁꯨ ꯌꯥꯎꯗꯕꯅꯦꯕ ꯑꯗꯣ ꯉꯁꯤꯗꯤ ꯌꯥꯝ ꯕꯣꯜ ꯑꯣꯏ ꯂꯩꯔꯝꯃꯦ ꯑꯩꯁꯨ ꯏꯁꯥꯃꯛꯁꯨ ꯑꯉꯛꯄ ꯑꯃꯗꯤ ꯐꯥꯎꯈ꯭ꯔꯦ ꯏꯀꯥꯏꯕ ꯅꯪꯗꯤ ꯃꯥꯏ ꯁꯤꯖꯤꯟꯅꯕ ꯍꯩꯔꯛꯑꯦ ꯈꯔ ꯑꯩꯁꯨ ꯍꯣꯏ ꯑꯗꯨꯝ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯈꯣꯏ ꯅꯥꯎꯕꯤꯗꯤ ꯌꯥꯝ ꯃꯤꯁ ꯇꯧꯋꯦ ꯑꯩ ꯉꯁꯤ ꯍꯩꯅꯧ ꯍꯦꯛꯀꯥꯟꯗ ꯅꯥꯎꯕꯤꯗꯤ ꯌꯥꯝ ꯃꯤꯁ ꯇꯧꯋꯤ ꯈꯪꯕ꯭ꯔꯥ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯕꯤꯁꯨ ꯍꯣꯔꯦꯟ ꯇꯧꯕꯤꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯄꯤꯄꯤꯛ ꯂꯩꯔꯕꯅꯤꯅ ꯑꯩꯒ ꯄꯤꯄꯤꯛ ꯑꯃꯨꯛ ꯅꯝꯃꯛꯑꯅꯤ ꯕꯥꯏ ꯕꯥꯏ